Arambai News Guwahati da Manipuri Pau Tabiriba Singbo Ihan Hanba Maktada Chingangbam Susitarani Kurumjari Hauzik Nasigi Samlapa Mariba Pau Sing Lobirasi Asamda Pung Kunmari Asigi Manungda Punna COVID-19 ge Anoba case Hauzik Fawada Chamaga Humpunipan Pankre Aduga Kuntaretna Naba Paraduna Ngasi discharge Tokre Maramasina state asida hauzik fawda laichadasina nabagi masing lisingani ga chonga humpumanga suki bagaloina chatruk tara mangana naba phakre amadi lisingam ga chamapan nifum doina hauzik layingli numit humbudra mangani gi matung asamda shopping mall hotel restaurant amadi dharmagi oiba mafam sing hayengdagi hangba horagani Yamnamak tangna thokpa thokdok amoina Asamda ihan hanboina Hindutwadi RSS na Guwahati Sargi Khwaidagi Ariba Masjid singi manungda ama oiriba Bura Masjid ngasi sanitize tokduna sengdokre Nakala maromda ngasi Rajya Sigi Education Mantri suariba Dr. Himanta Biswa Sarmana Guwahati gi Janata Bhavanda paumi singda phongdokibagi matungina Engineering amadi medical college sing yauna higher secondary dagi PG gi thak phawda admission fee amata lawraroi lauthokre APL BPL gi khenaba amata thamdana admission fee lawdabata natana prospectus na chingbasu free oiragani aduda sunatana puja festival amadi excursion chatpagi su sale amata lawraroi loidana hostel da lairiba mahairoi singdagi su mess fee lawraroi hairi Matawasumna chahi amadi rajya sigi mahairoi sing COVID-19 na maram oiduna sarkarna lemna larik tamhalagani haina mantri asina makatana haiki nakala maromda rajya sigi oza singi nungaiba pau ama oina oza punamak chang naina tolop pibata natana sarkar gi atai employee singomna increment amadi DSU phanglagani aduga state pool amadi contract basis ki oza singso chang naina tolop piragani lauthokre Adubu chahi tarani thoidi oza sing inter district transfer toba thinki bagaloidana handak lauthokiba SSLC parikha da result yamnamak phazakidaba sarkar gi school taratareti thupchilagani haikre Ngarang lauthokiba sewana loba class 10 gi exam da result phazakiba Manipuri singna mapungoina taba barak tampaki school singi manungda Moirangthem Dev Singh Memorial Academy Binakandi Part 2 da leiba school asigi apunba mahiroi kuntaruk thabada taramapana first division da aduga taretna second division da pass tawrakhi School asigi chama da chama pass tawrakpagaloinana distinction phangba ahum star phangba mari amadi letter mark punna yankhai phangli Distinction Fangliba Humasigi Manungda, Quaidigi Makokta Ladiba say, Singer Bongi, Rafi Ahmad Chaudhuri, Amade, Farida Begum Gimachanupa, Abu Said Sidikina, Punna, Mark Chatruki Manungda, Chongaga Yankiteret Pangduna, 92.83% Chatli. Aduga. School asigi anisuba distinction chatlibana Binakandi Part 2 gi L Dilip Kumar Singh amadi PH Anima Singh gi machanupa L Devasis Singh na Mark Chatruki manungda chongaga kunthataret phangduna 89.50% chatli aduga ahum subada lairibi Binakandi Part 1 gi TH Manikumar Singh amadi TH Dinabati Devi gi machanupi TH Roma Singh na Mark Chatruki manungda chongaga taranipan phangbagaloina 86.33% chatli aduga MIL Manipuri da chamagi manungda mahakna marfudara taruk phanglibani Grace High School Ujan Bazar Lakhipur gi so chama da chama pass tawrakhi distinction amagaloina na star phangba tarani thoi amadi letter mark punna humbudra humdoi phangli aduga first division da mahairoi nifu humdoi pass tawrakhi TH Gunamani Academy Ranipur so distinction ani star ahum amasung letter mark kunipan yauri first division da mahairoi taramapan pass tawrakhi school asigi so chamanda chama pass tawrakhi Amadi Aroibada Sanarai Meitei High School Lalagi so distinction ani star ama phangbagaloina first division da manga yaurakhi aduga chama da chama school asigi oina so pass tawrakhi Ngarangi makha chatharak poina handaki result asida 90% gi mathakta phangkiba Manipuri mahairoi sing di Holy Cross School Kavuganski Rupai Bari Khungi Brozendo Singh Amadi Premodini Singhi Machanupi Bansika Singna Mark Chatruki Manungda Chongaga Humputaru Pangli Aduga Maki percentage na 94.3% ne Hauzik Fawada Arambai News Guwahati Pangliba Mark Singa Sigi Manungda Bansika Singna Manipuri Singhi Manungda Khwaidigi percentage wangba Mark Oiri
Mathangda Midas English School Binakandigi Taurangam Sakhen Sanana Puna Mark Chatruki Manungda Chongaga Yankimatoi Pangduna 91.8% Chatli Hauzik Manipuri Pauda Manipur nauna COVID-19 gi positive case taramanga phangkhre makhoi taramanga sigi manungda tarani thoina rims ta aduga ahumna jenims ta test tobada khanglukhibani makhoi mapandagi haibadi Delhi amadi Mumbai dagi bus train amadi flight ta halakhiba ngaktani nauna positive oriba makhoi khudimak rims amadi jenims ki covid care da admit togduna layeng bahokre ngasi rims amadi jenims ki punna sample lising amaga chani nifumapan test tobada punamak negative oikre Panbayai sample singasi manungda COVID-19 positive oikiba Tamenglong da laiba Hindustan Construction Company Limited ki driver ga naksanaramba mioi humbura taruki sample sing yauri bani Ningsing bayai hairiba driver asi haukiba megi tang kuntrada Manipur thadoki aduga haukiba jungi tang anida Lakhimpur Assamda COVID-19 positive oiba thengnarakibani Maramasina Manipura Laichadasina Nabagi Apunba Masing Chamaga Humbudrani Toi Sukre Yankini Toina Naba Pakre Amadi Chamaga Kunna Hosik Lying Libane Nakalamaram da Kamzong District Manung Chanalaiba Kasum Kulen the Hangba Quarantine Center Amada Laibi Nipimacha Ama Ngarang Ahing Kana Laiho Horokpadagi Health Department Kimarilena Bamio Shingna Nipima Cha Sibo Rimsta Pukatuna Tokpom Tokpa Testing Tokre Manipur ki quarantine center singdagi su angak pathogdo wathok kya thokpagi pau leptana lakli quarantine center gi kamada mi humpu henna thamjilakpadagi inmate singna irang horokpagi pau su lakli aduda sunatana Thoubal district ki manung chana laiba Waikhom Mani Girls College ta laiba quarantine center amada inmate sing negative oire khanglaba amadi numit kunma thoini suroklaba fawada mayum hange yadabadagi inmate singna irang hoduna gate namkhaibna chingbagi thogdok thokpagi pau su lakli adubo matam chana police na phibam laksinkhre hairi Nakalambaromdana Kanchipur ge Catholic School da hangba quarantine center amadagi mioi tare chen khibagi pawsu lakli adubo matam chana singjamai police na paw phangbadagi makhoibu thiduna pharaba matung amuk quarantine center da thamjinkhre hairi hojik Meghalaya gi pawda ngasi state asida nongna mioi ahum COVID-19 positive oikibaga loinana state asida apunba anabagi masing kuntra taruk su kibaga loinana masigi manungda tarahum doina naba phakre aduga kunithoina hojik laying libani amana laikhidre ngasi nongna positive oiriba mioi ahummak mapandagi chonglak pangaktani East Khasi Hills district ta quarantine tawuna lairambani Assamga tainaba Meghalaya gi district Rivoi gi community quarantine center asi state asigi model quarantine center ama oirakli maramdi inmate singna harau nungaina protocol ngakna lei amadi mafam asigi miyamna su ningthina makhoida mateng pangladuna yengshinbi hairi Nakalamarom da state asigi school amadi college singda khut sa hamnaba John Tokhaina thambaga loinana thermal screening gi thawangsu tawnanaba khanaba hokre adubo Meghalaya gi oina khwaidagi chawba amadi mi pungna taba Shillongi Bara Bazar di COVID-19 gi phibam hek nemthadriba fawba hangkhiroi hairi hojik Arunachal Pradesh ki pawda ngasi state asida anoba positive case ki phangbagi paw amata hojik fawbada laktri adubo mioi amadi naba pharaduna ngasi discharge tawkhibadagi punna state asida hojik laying libagi masing nifuni panne Mapandagi changlak pamioi singi masing yamkhalakpadagi state asigi district kunmanga makta institutional quarantine center hangdokre hojik fawbada COVID-19 test ki damakta sample lising taramathoi hena khongatkre Nakalamromda India amadi awangnong pokioina hayeng haibadi jungi tang nipandagi hangnagadoribani adubo state asigi oinadi dharmagi oiba mafam punamak lakliba jungi tang kuntra fawba thingkigani hairi Arunachal Pradesh Public Service Commission na loba state asigi Civil Service Combined Competitive Examination Englishingani tarateret ki result ngasi lauthokre Englishingani taranipan gi November tang taradagina kun fawba pangthokiba main exam loinana Chatliba chahi habade Englishingani kungi June gi tang anidagina taruk fawbada pangthokiba personality test ta mai paglakpasingi maming matha phamga konana lauthokre hojik Nagaland gi pawda ngasi anoba positive case mari phangkhibaga loinana state asida COVID-19 gi apunba case masing chamaga sumna taret sukre adubo ngasi mioi nipan naba pharaduna ihan hanboina discharge tawkre aduga marfudara mapanna hojik laying libani
Cheraga sida state asigi health workers singidamakta quarantine protocol Rajya Sarkarna issue tawkre. Protocol asigi matungina staff singi sample numit tare ni duty tawraba matung nipani suba numit lawgani masigi matung numit tare ni institutional quarantine aduga numit tare ni amana home quarantine tawudabani hairi. Nagaland ki Governor Oriba R.N. Ravina pandemic asida midyeng thamlaga atopa thorang kaya sinba tai maramdi migrant labor sing state asi thadoktuna chatkibadagi state asigi project kaya da chaitheng lakle hairi. Nakal namaromdana mapandagi changlakpa miyoi chonga muk leiriba Ganesh Nagar Quarantine Center asida police singi damakta quarantine center thamdanabagi wafam khanakre. Aroibada atopa pausingda Malemda COVID-19 na sokan balebak singi manungda ngasisu adumak Amerikana makokta leiri. Amerikada miyoi lak taramapan ga lising marfudarani thoi hena laichar asina nare aduga sibagi masingna lak amaga lising tarani thoi henkre. Amerika ki mathangda ani subada Brazil, ahum subada Russia, mari subada Spain, manga subada UK, amadi taruk subada India ne. India da apunba anabagi masing lakaniga lising yankhaimari hen kibagaloidana sibagi masing su lising taret ka chama hen kre. India gi manung da khwaidagi sogliba state asi Maharashtra ni Maharashtra da laichadasina nabagi masing lising marfuni thoiga chamapan hen kibagaloidana lising aniga chamapan hena sikhrabane. Aduga awangnong poktana Assamna khwaidagi hena sokpa state oiribane. Arambai News Guwahati da Manipuri Pau Sandok Chaba ngasi goinati matang sta loisinjabagaloinana amuka suhanna khurumjari.